ꯌꯦꯡꯒꯦꯁꯦ ꯅꯁꯛꯇꯣ ꯌꯦꯡꯒꯦ. ꯐꯖꯔꯝꯃꯅꯤ. ꯐꯖꯗꯦ. ꯁꯛꯅꯗꯤ ꯐꯖꯕꯅꯤꯅ ꯏꯆꯥꯗꯤ ꯆꯨꯝꯕ. Hi everyone, ꯍꯧꯖꯤꯛꯁꯦ ꯑꯍꯤꯡꯒꯤ ꯄꯨꯡ 2:10 ꯇꯥꯔꯦ. ꯑꯗꯣ ꯑꯩꯗꯣ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯕꯀꯣ. ꯉꯔꯥꯡꯁꯦ ꯊꯥꯒꯠꯀꯗꯕꯅꯦ ꯑꯗꯣ ꯅꯪꯍꯧꯗ꯭ꯔꯕ ꯑꯗꯨꯒꯤ ꯑꯍꯤꯡꯁꯤꯗ ꯑꯣꯏꯅ ꯁꯦꯝꯃꯦ. ꯑꯩꯈꯣꯏ ꯃꯥ ꯅꯥꯔꯕꯅꯦ. ꯑꯃꯁꯤꯒꯤ ꯀꯣꯂꯦꯖ ꯆꯠꯂꯝꯗꯥꯏꯒꯤ ꯁꯝ ꯄꯨꯟꯍꯟꯗꯣꯔꯦ. ꯁꯝꯕꯨꯟ ꯄꯨꯟꯕꯤꯅꯤ. ꯑꯌꯥ, ꯑꯉꯧꯕꯤ. ꯀꯩꯗꯧꯕꯩ ꯁꯝꯒ ꯄꯨꯜꯂ ꯆꯠꯀꯦꯕꯅꯣ ꯈꯪꯗꯦ. ꯌꯨꯝꯗ ꯂꯩꯔ ꯄꯨꯟꯕꯅ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯁꯝ ꯄꯨꯜꯂ ꯆꯠꯂꯣ ꯍꯥꯏꯗꯨꯗ. ꯅꯪ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯀꯅꯥꯅ ꯅꯝꯃꯣꯏꯒꯤꯒꯦ? ꯈꯨꯄꯥꯛ ꯆꯥꯅꯤ ꯅꯪ. ꯀꯔꯤ? ꯑꯗꯨꯃꯥꯏꯅ ꯅꯣꯡꯉꯥꯜꯂꯒ ꯇꯥꯆꯧꯅ ꯃꯤꯒꯤ ꯕꯥꯔꯇꯣꯟ ꯇꯧꯅꯕꯅ ꯏꯔꯝꯃꯦ. ꯁꯤ ꯍꯜꯂꯛꯑꯒ ꯃꯥꯏꯔꯦꯟꯗꯒꯤ ꯑꯩꯅ ꯄꯥꯝꯕ ꯉꯥꯛꯇ ꯍꯤꯟꯖꯥꯡꯁꯦ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝꯗ ꯄꯩꯔꯒ ꯂꯩꯔꯝꯃꯦ. ꯑꯗꯒꯤ ꯎꯁꯣꯏꯁꯤ, ꯂꯩꯋꯥ ꯎꯁꯣꯏꯁꯤꯅ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯂꯩꯔꯛꯄꯅꯦꯕꯀꯣ. ꯑꯗꯣ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯗꯤ ꯏꯔꯣꯝꯕ ꯄꯥꯝꯕ, ꯑꯩꯅ ꯊꯣꯡꯕ ꯄꯥꯝꯕ. ꯑꯗꯣ ꯏꯔꯣꯝꯕꯁꯨ ꯑꯗꯨꯝ ꯆꯥꯏꯌꯦ. ꯑꯗꯣ ꯃꯊꯪ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯅꯝꯃꯛꯑꯒꯦ. ꯅꯣꯡꯁꯨ ꯃꯇꯠ ꯇꯥꯏ. ꯑꯗꯨꯒ ꯅꯨꯡꯊꯤꯟꯁꯤꯅ ꯍꯩ ꯆꯥꯒꯦꯅ ꯇꯧꯔꯤꯀꯥꯟꯗ ꯍꯩꯁꯦ ꯑꯩꯈꯣꯏꯗ ꯄꯥꯟꯕ ꯍꯩꯅꯦꯕꯀꯣ. ꯅꯣꯡꯁꯦ ꯍꯩꯊꯔꯛꯑꯕ. ꯑꯗꯨꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯆꯥꯔꯅꯤ ꯇꯧꯔꯒ ꯏꯊꯟꯇ ꯑꯣꯏꯔꯁꯨ ꯆꯥꯔꯦ. ꯑꯇꯩ ꯀꯅꯥꯝꯇ ꯆꯥꯃꯤꯟꯅꯁꯦꯅ ꯌꯥꯗ꯭ರೆ. ꯑꯗꯨꯒ ꯅꯨꯡꯊꯤꯟꯗꯤ ꯅꯝꯍꯧꯗ꯭ರೆ. ꯅꯨꯡꯗꯥꯡ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯔꯦ. ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯒꯦꯅ ꯑꯗꯨꯝ ꯁꯦꯝꯃꯕ ꯈꯪꯕ꯭ꯔꯥ. ꯅꯨꯡꯊꯤꯟꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯍꯧꯗ꯭रेꯕ ꯑꯇꯩ ꯀꯩꯀꯩ ꯇꯧꯔꯤꯀꯥꯟꯗ. ꯑꯗꯨꯅ ꯑꯍꯤꯡꯁꯤꯗ ꯁꯦꯝꯃꯦ. ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯇꯣꯉꯥꯟꯅ ꯑꯩ ꯊꯥꯒꯠꯂꯛꯈꯤꯒꯦ ꯃꯌꯥꯝꯗ. ꯑꯦꯁꯊꯦꯇꯤꯛ ꯔꯤꯜꯝꯗ ꯆꯠꯂꯨꯕꯒꯤꯅꯦꯕꯀꯣ. ꯑꯩꯁꯦ ꯀꯣꯂꯦꯖ ꯍꯜꯂꯛꯑꯒ ꯆꯪꯉꯨꯕꯅꯦ. ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯐꯖꯅ ꯑꯗꯨꯝ ꯅꯝꯃꯛꯑꯒꯦ, ꯊꯥꯒꯠꯂꯛꯑꯒꯦ ꯍꯥꯏꯅ ꯅꯝꯕꯨꯗꯤ ꯅꯝꯈ꯭ꯔꯕꯅꯦꯕꯀꯣ. ꯑꯗꯨꯅ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯔꯁꯦ. ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯠ ꯑꯃꯇꯪ ꯑꯩ ꯍꯥꯟꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯍꯥꯟꯅ ꯌꯦꯡꯍꯜꯂꯛꯄ ꯋꯥꯅꯤꯗ. ꯑꯩꯅ ꯁꯦꯝꯗ꯭ꯔꯤꯀꯥꯟꯒꯤꯅꯦꯕꯀꯣ. ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯅ ꯑꯍꯤꯡꯗ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯣꯠꯄ ꯇꯧꯔꯤꯁꯦ. ꯏꯊꯟꯗ ꯁꯦꯝꯕꯗꯣ ꯀꯤꯁꯜꯂꯛꯑꯕ ꯈꯪꯕ꯭ꯔꯥ. ꯑꯗꯨꯒꯤ ꯑꯩꯗꯣ ꯚꯤꯗꯤꯑꯣ ꯅꯝꯅ ꯑꯗꯨꯝ ꯁꯦꯝꯃꯕ. ꯑꯗꯨꯒ ꯑꯁ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ ꯍꯧꯖꯤꯛꯀꯥꯟꯗꯣ. ꯑꯩ ꯚꯤꯗꯤꯑꯣ ꯂꯠꯄꯁꯨ ꯂꯠꯂꯦ. ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯇꯧꯕꯗꯣ, ꯍꯥꯏꯗꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗꯣ ꯉꯝꯗ꯭रेꯕꯀꯣ. ꯑꯗꯨꯅꯅꯦ ꯄꯨꯡ 2:09 ꯇꯥꯔꯦ. ꯑꯩꯒꯤ ꯐꯣꯟꯒꯤ ꯀꯩꯅꯣꯁꯤꯁꯨ ꯂꯣꯏꯅ, ꯇꯦꯝꯄꯔꯁꯤꯁꯨ ꯂꯣꯏꯅ ꯀꯥꯏꯔꯕꯅꯦꯕꯀꯣ. ꯐꯣꯟꯒꯤ ꯇꯦꯝꯄꯔꯅ ꯌꯥꯠꯇꯣꯏꯅꯤꯀꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝ ꯂꯣꯏꯔꯛꯄꯗ. ꯑꯗꯨꯅ ꯃꯌꯥꯝ ꯑꯝꯇ ꯌꯦꯡꯉꯨꯀꯣ. ꯑꯩ ꯚꯤꯗꯤꯑꯣ ꯂꯣꯏꯔꯛꯄꯗ ꯑꯗꯨم ꯍꯥꯞꯄꯛꯀꯦ. ꯁꯤꯅꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ. ꯑꯗꯨꯒ ꯑꯩꯅ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯒ ꯄꯨꯡ ꯀꯌꯥꯗ ꯍꯧꯒꯠꯄ ꯈꯣꯠꯄꯗꯣ ꯑꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯦ. ꯁꯤꯒꯤ ꯚꯤꯗꯤꯑꯣꯒꯤ ꯃꯊꯪ ꯑꯩ ꯑꯗꯨꯝ ꯍꯥꯞꯄꯛꯑꯒꯦ. ꯑꯗꯨꯝ ꯑꯩꯁꯤ ꯇꯨꯝꯕꯁꯦ ꯉꯔꯥꯡ ꯇꯨꯝꯕꯗꯣ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯦꯕꯀோ. ꯁꯤ ꯁꯦꯝꯕ ꯈꯣꯠꯄ ꯂꯣꯏꯕ ꯀꯥꯟꯗ. ꯁꯦꯝꯕꯁꯦ ꯂꯣꯏꯕꯨꯗꯤ ꯂꯣꯏꯗ꯭ꯔꯤꯕꯀꯣ. ꯈꯤꯇꯪ ꯂꯣꯏꯐꯥꯠꯇꯣꯔꯦ. ꯚꯣꯏꯁ ꯑꯣꯚꯔ ꯇꯧꯒꯗꯕ ꯈꯔ ꯋꯥꯠꯂꯦꯕꯀꯣ. ꯑꯗꯨꯅ ꯑꯩꯗꯣ ꯌꯥꯝ ꯑꯍꯤꯡꯗꯗꯤ ꯚꯣꯏꯁ ꯑꯣꯚꯔ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯔꯔꯣꯏꯗꯕ. ꯑꯩꯈꯣꯏ ꯏꯅꯥꯎꯄꯤ ꯍꯣꯏ ꯂꯣꯏ ꯇꯨꯝꯕꯅꯤꯅ, ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯁꯨ. ꯑꯗꯨꯅ ꯁꯤꯅꯤ ꯃꯌꯥꯝ ꯄꯨꯡ 2:10 ꯇꯥꯁꯜꯂꯛꯑꯦ. ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯅꯝꯅ ꯑꯗꯨꯝ, ꯍꯥꯏꯗꯤ ꯑꯩꯅ ꯂꯣꯏꯕ ꯐꯥꯎꯗꯤ ꯅꯝꯗ꯭ꯔꯤꯕ ꯄꯨꯡꯈꯥꯏꯃꯨꯛꯇꯣ. ꯑꯗꯨ ꯐꯣꯟ ꯇꯦꯝꯄꯔꯅ ꯌꯥꯠꯄꯒꯤ ꯌꯦꯡꯉꯣ. ꯎꯕ꯭ꯔꯥ ꯎꯗꯕ꯭ꯔꯥ ꯈꯪꯗꯦ, ꯈꯤꯇꯪꯅ ꯌꯥꯠꯄꯁꯦ ꯐꯣꯟꯅ ꯌꯥꯠꯄ. ꯁꯤ ꯀꯕꯣꯛꯁꯤꯅꯦ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯈꯣই ꯏꯅꯥꯎꯄꯤꯒ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯍꯥꯎꯅ ꯆꯥꯖꯔꯤꯁꯦ. ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯕꯅ ꯁꯤ ꯍꯋꯥꯏꯁꯦ. ꯉꯔꯥꯡ ꯂꯩꯔꯛꯏꯅꯦ ꯊꯑꯣꯏꯀꯤ. ꯆꯅꯥ ꯑꯆꯧꯕꯗꯣ. ꯁꯤꯁꯦ ꯄꯣꯞꯄ ꯀꯥꯟꯗ ꯐꯨꯠꯂ ꯆꯥꯕꯗꯣ ꯌꯥꯝ ꯍꯥꯎꯋꯦꯕ. ꯑꯗꯨꯒꯤ ꯂꯩꯔꯛꯄꯅꯤꯗ. ꯑꯗꯨꯒ ꯑꯌꯨꯛꯁꯦ ꯏꯔꯨꯕ ꯈꯣꯠꯄ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯅꯥꯎꯄꯤꯅ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯈ꯭ꯔꯦꯕꯀꯣ. ꯁꯤꯁꯦ ꯐꯨꯠꯂꯒ ꯆꯥꯒꯦꯅ ꯇꯧꯕꯅꯦꯕꯀꯣ. ꯑꯌꯨꯛꯁꯦ ꯀꯩꯝ ꯆꯥꯗ꯭ꯔꯦ, ꯏꯁꯤꯡ ꯑꯁꯥꯕꯇꯪ ꯊꯛꯑꯦ. ꯑꯗꯨ ꯂꯣꯏꯔꯒ ꯃꯪꯒ꯭ꯔꯥ ꯑꯉꯥꯡꯕꯁꯦ ꯉꯔꯥꯡ ꯂꯩꯔꯛꯄꯅꯦꯕꯀꯣ. ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯇ꯭ꯔꯦꯕ. ꯑꯗꯨꯒꯤ ꯑꯩ ꯉꯔꯥꯡ ꯀꯣꯂꯦꯖ ꯍꯜꯂꯛꯄꯗ ꯂꯩꯔꯛꯄꯅꯦ. ꯃꯪꯒ꯭ꯔꯥ ꯑꯉꯥꯡꯕꯁꯦ ꯌꯥꯝꯅ ꯀꯥꯟꯅꯩ ꯍꯥꯏꯌꯦ. ꯑꯗꯣ ꯑꯦꯝꯇꯤ ꯁ꯭ꯇꯣꯃꯛꯇꯗꯤ ꯆꯥꯒꯅꯣꯅ ꯍꯥꯏꯌꯦꯕꯀꯣ. ꯃꯥꯒꯤ ꯀꯥꯟꯅꯕꯁꯦ ꯃꯣꯏ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯀꯥꯟꯗ ꯀꯦꯟꯁꯔꯁꯨ ꯐꯩ ꯍꯥꯏ, ꯗꯥꯏꯕꯦꯇꯤꯁ ꯇꯧꯕꯗꯣ, ꯕ꯭ꯂꯗ ꯁꯨꯒꯔ ꯂꯦꯚꯦꯜꯗꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯋꯦꯅ ꯍꯥꯏ. ꯑꯗꯒꯤ ꯁ꯭ꯀꯤꯟꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯂꯥꯖꯦꯟꯁꯦ ꯁꯤꯟꯊꯦꯁꯤꯁ ꯇꯧꯕꯗ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯉꯦꯅ ꯍꯥꯏꯌꯦ. ꯑꯗꯨꯒꯤ ꯁꯨꯝ ꯆꯥꯔꯒ ꯑꯩꯗꯣ ꯃꯈꯜ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕꯅꯦꯕꯀꯣ. ꯑꯗꯨꯇꯪꯒꯤꯁꯨ ꯅꯠꯇꯕ, ꯑꯇꯩ ꯆꯥꯅꯕ ꯂꯩꯇꯕ. ꯑꯗꯨꯒꯤꯅꯦ. ꯁꯤꯁꯦ ꯍꯞꯇꯥꯃꯨꯛ ꯆꯥꯔꯒ ꯌꯦꯡꯒꯦ ꯇꯧꯕꯅꯦ. ꯑꯗꯨꯝ ꯉꯔꯥꯡꯁꯦ KG1.5 ꯑꯗꯨꯃꯥꯏꯅ ꯂꯩꯔꯛꯄꯅꯦꯕ. ꯌꯥꯝꯕꯨꯗꯤ ꯂꯩꯔꯛꯇ꯭रे. ꯑꯗꯣ ꯃꯊꯪ ꯆꯠꯄꯗ ꯑꯃꯨꯛ ꯂꯩꯔꯛꯀꯦꯅ ꯈꯜꯂꯦ. ꯂꯟꯆꯀꯨꯝꯕ ꯆꯥꯕ ꯃꯇꯝꯗꯅ ꯌꯥꯝꯅ ꯐꯩꯅ ꯍꯥꯏꯌꯦꯀꯣ. ꯑꯗꯨꯒꯤ ꯑꯩꯁꯦ ꯍꯧꯖꯤꯛꯀꯤ ꯍꯋꯥꯏꯗꯣ ꯆꯥꯔ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒꯒꯨꯝꯕ ꯆꯥꯒꯦꯅ ꯇꯧꯕꯅꯦ. ꯑꯗꯣ ꯁꯤ ꯂꯣꯏꯔꯦ. ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯥꯅ ꯇꯦꯖꯄꯇꯥꯒꯨꯝꯕ ꯄꯨꯔꯛꯑꯦ. ꯑꯁꯪꯕꯅꯦ, ꯀꯪꯍꯟꯗꯣꯏꯅꯦ ꯁꯤꯁꯦ. ꯌꯥꯝꯃꯦ. ꯁꯤ ꯀꯪꯍꯜꯂꯀꯥꯟꯗ ꯑꯗꯨꯝ ꯀꯩꯝ ꯃꯍꯥꯎꯕꯨꯗꯤ ꯆꯦꯟꯗꯦ. ꯃꯅꯝꯒꯤ ꯆꯥꯏ ꯀꯔꯤ ꯇꯧꯕꯒꯤ ꯊꯥꯛꯏꯅꯣ ꯈꯪꯗꯦ ꯑꯩꯁꯨ. ꯁꯥꯎꯕꯨꯗꯤ ꯌꯥꯝ ꯁꯥꯎꯕꯅꯦ ꯑꯩꯈꯣꯏ ꯄꯥꯁꯦ. ꯑꯗꯨꯒ ꯎ ꯃꯣꯔꯣꯛꯁꯦ ꯑꯩꯈꯣꯏꯒꯤꯗꯨꯅꯦꯕꯀꯣ. ꯑꯃꯨꯛꯀ ꯍꯦꯛꯑꯒ ꯁꯤ ꯃꯈꯥꯗ ꯈꯔ ꯑꯃꯁꯨ ꯂꯩꯔꯤ. ꯁꯤꯁꯤꯅ ꯑꯁꯪꯕꯀꯣ. ꯑꯗꯒꯤ ꯑꯩꯒꯤ ꯇꯣꯔꯕꯣꯠ 2 ꯄꯥꯜꯂꯦ. ꯁꯤꯒꯤꯁꯤꯅ ꯊꯥꯏꯅ ꯒꯥꯔꯤꯒꯤ ꯄꯥꯔꯠꯀꯨꯝꯕ ꯃꯌꯥꯝ ꯊꯝꯃꯤꯀꯥꯟꯗꯀꯣ ꯂꯩꯕ ꯌꯨꯝꯅꯦꯕꯀꯣ. ꯑꯗꯨꯒꯤꯗꯨꯗ ꯄꯥꯜꯂꯛꯄꯅꯦꯕ. ꯑꯗꯨꯅ ꯆꯥꯎꯔꯀꯥꯟꯗ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏ ꯃꯥꯅ ꯍꯦꯛꯇꯣꯛꯄ ꯀꯥꯟꯗ ꯈꯔ ꯑꯩꯅ ꯃꯍꯤ ꯊꯛꯅꯕ ꯑꯣꯏꯊꯣꯛꯑꯅꯤ.
ꯁꯝꯗꯅꯥꯗꯣ ꯐꯖꯅ ꯄꯨꯜꯂꯨ ꯌꯥꯗꯕ꯭ꯔꯥ? ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯤꯁꯦ ꯐꯣꯟ ꯌꯦꯡꯉꯕꯅꯤ. ꯆꯥꯁꯤꯗ ꯌꯥꯎꯔꯤꯁꯦ ꯀꯩꯅꯣꯅꯦ. ꯀꯕꯣꯛ ꯃꯨꯔꯤꯅꯦ ꯇꯧꯔꯒꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ. ꯀꯩ ꯐꯣꯟ ꯌꯦꯡꯉꯤꯗꯨꯕ? ꯐꯦꯁꯕꯨꯛꯀꯁꯨ ꯄꯥꯏꯕ. ꯐꯦꯁꯕꯨꯛ ꯅꯠꯇꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯆꯪꯉ ꯌꯦꯡꯉꯝꯕꯅꯤ. ꯀꯩ ꯏꯟꯖꯥꯡ ꯉꯔꯥꯡꯒꯤ ꯏꯟꯖꯥꯡ ꯍꯥꯎꯕꯗꯩꯗ. ꯑꯩꯈꯣꯏ ꯃꯥ ꯅꯥꯔꯕꯅꯦ. ꯑꯃꯁꯤꯒꯤ ꯀꯣꯂꯦꯖ ꯆꯠꯂꯝꯗꯥꯏꯒꯤ ꯁꯝ ꯄꯨꯟꯁꯤꯟꯗꯣꯔꯦ. ꯁꯝꯕꯨꯟ ꯄꯨꯟꯕꯤꯅꯤ. ꯑꯩꯌꯥ ꯑꯉꯥꯎꯕꯤ. ꯀꯩꯗꯧꯕꯩ ꯁꯝꯒ ꯄꯨꯜꯂ ꯆꯠꯈꯤꯕꯅꯣ ꯈꯪꯗꯦ. ꯌꯨꯝꯗ ꯂꯩꯕꯅ ꯄꯨꯟꯕꯅꯤ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯁꯝ ꯄꯨꯜꯂ ꯆꯠꯂꯣ ꯍꯥꯏꯗꯨꯗ. ꯀꯩꯅꯣ ꯑꯩꯒꯤ ꯍꯋꯥꯏ ꯀꯥꯝꯃꯝꯃꯤꯕꯅꯦ. ꯍꯋꯥꯏ ꯀꯥꯝꯃꯤꯕ. ꯍꯋꯥꯏ ꯑꯌꯨꯛꯇꯣ. ꯆꯅꯥꯗꯨꯔꯥ. ꯑꯌꯨꯛꯇꯣ ꯀꯩꯅꯣ ꯇꯤꯡꯍꯧꯗꯕ. ꯇꯤꯡꯗ꯭ꯔꯁꯨ ꯆꯥꯝꯃꯦ. ꯇꯤꯡꯗ꯭ꯔꯗꯤ ꯆꯅꯥꯗꯣ ꯑꯁ ꯐꯖꯅ ꯄꯨꯟ ꯌꯥꯗ꯭ꯔꯗꯤ ꯏꯃꯥꯁꯦ ꯀꯣꯛꯀ ꯉꯥꯎꯔꯦ. ꯑꯩ ꯄꯨꯟꯕꯤꯒꯦꯁꯦ. ꯌꯥꯔꯦ. ꯑꯩ ꯍꯩꯌꯦ. ꯌꯦꯔꯨꯝ ꯃꯅꯝꯅꯤ. ꯂꯕꯔꯁꯦ ꯑꯩꯈꯣꯏ ꯐꯖꯅ ꯃꯥꯁꯦ ꯅꯥꯔꯕꯅꯤ. ꯃꯤꯅ ꯑꯍꯟ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ. ꯑꯣꯏ ꯀꯥꯅꯤ ꯆꯥꯗ ꯑꯍꯜ ꯑꯣꯏꯔꯦ. ꯑꯃꯨꯛꯀ ꯄꯨꯜꯂꯤꯔꯣ? ꯅꯥꯔꯦ ꯉꯔꯥꯡꯗꯩ ꯅꯥꯔꯕꯅꯦ. ꯑꯗꯨ ꯏꯔꯨꯖꯊꯣꯛꯑꯒ ꯍꯛꯆꯥꯡꯁꯤꯗ ꯀꯣꯝꯃꯦ ꯅꯨꯡꯉꯥꯏ. ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯍꯧꯖꯤꯛ ꯏꯔꯨꯖꯗ꯭ꯔꯤꯁꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ? ꯑꯩꯈꯣꯏ ꯄꯥ ꯃꯊꯟꯇ ꯉꯥꯏꯔꯦ. ꯍꯧꯖꯤꯛ ꯄꯨꯡ 6 ꯇꯥꯗ꯭ꯔꯤꯕꯀꯣ. ꯂꯣꯏ ꯂꯨꯔꯦ. ꯑꯩꯁꯨ ꯂꯨꯔꯦ, ꯃꯥꯁꯨ ꯂꯨꯔꯦ. ꯃꯥ ꯀꯨꯀꯔ ꯄꯥꯝꯃꯦ! ꯑꯩꯈꯣꯏ ꯃꯥꯁꯨ ꯅꯥꯔꯦ ꯍꯥꯏꯁꯦ ꯏꯔꯨꯖꯊꯣꯛꯈ꯭ꯔꯦ. ꯑꯗꯣ ꯀꯣꯛꯄꯨꯗꯤ ꯉꯁꯤꯗꯤ ꯂꯨꯅꯗ꯭ꯔꯤ. ꯁꯝꯗꯤ ꯅꯨꯡꯇꯤꯒꯤ ꯂꯨꯗ꯭ꯔꯁꯨ ꯌꯥꯏꯗ. ꯌꯦꯡꯒꯦꯁꯦ ꯅꯁꯛꯇꯣ ꯌꯦꯡꯒꯦ. ꯐꯖꯔꯝꯃꯅꯤ. ꯐꯖꯗꯦ. ꯁꯛꯅꯗꯤ ꯐꯖꯕꯅꯤꯅ ꯏꯆꯥꯗꯤ ꯆꯨꯝꯕ. ꯕꯤꯆꯨꯝ ꯃꯥꯜꯂꯦ ꯏꯃꯥꯅ ꯑꯝꯇ ꯌꯦꯡꯒꯦ. ꯆꯨꯝ ꯑꯣꯏꯔꯁꯨ ꯆꯨꯝꯗꯩ ꯈ꯭ꯋꯥꯏ ꯐꯖꯕꯗꯣ ꯑꯩꯈꯣꯏꯅꯤ. ꯃꯌꯥꯝ ꯑꯩꯒꯤ ꯍꯋꯥꯏꯗꯣ ꯃꯨꯜꯂꯦ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ. ꯃꯨꯜꯂꯦꯅ ꯈꯟꯕꯅꯦ ꯑꯗꯣ ꯐꯖꯅ ꯍꯥꯎꯅꯒ ꯆꯥꯗ꯭ꯔꯣ ꯑꯩꯒꯤꯁꯦ? ꯃꯨꯜꯂꯝꯗ꯭ꯔꯦ. ꯆꯪꯒꯦꯔꯥ? ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯍꯧꯔꯛꯑꯗꯤ ꯌꯦꯟꯗꯣ ꯈꯣꯡꯉꯛꯑꯅꯤꯅ. ꯑꯗꯣ ꯁꯤꯒꯤ ꯌꯦꯟꯗꯣ ꯑꯩ ꯍꯣꯔꯦꯟ ꯎꯠꯂꯛꯀꯦꯀꯣ. ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯏꯗ ꯑꯗꯨꯝ ꯂꯥꯛꯑꯦꯕ. ꯑꯩ ꯌꯦꯟꯗꯣ ꯎꯠꯂꯒꯦꯀꯣ. ꯁꯤꯗ ꯂꯩꯔꯦ ꯇꯨ ꯁꯪꯒꯣꯏ ꯃꯅꯤꯡꯗ ꯌꯦꯟ 3-4ꯗꯣ ꯃꯤꯒꯤ ꯉꯥꯛꯇꯅꯦꯕ. ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯃꯪꯒ꯭ꯔꯥꯗꯨꯅꯦ. ꯃꯁꯛꯇꯣ ꯊꯤꯔꯁꯨ ꯃꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦ. ꯁꯤꯅꯤ. ꯁꯥꯔꯤ ꯈꯔ. ꯃꯁꯛ ꯊꯤꯌꯦꯅ ꯍꯥꯎꯇꯦ ꯀꯥꯏꯅꯒ ꯈꯟꯕꯤꯒꯅꯨ. ꯌꯥꯝ ꯍꯥꯎꯋꯦꯀꯣ ꯑꯩꯒꯤ ꯃꯪꯒ꯭ꯔꯥꯁꯦ. ꯍꯥꯏꯗꯤ ꯃꯁꯛ ꯐꯖꯕꯗ ꯍꯥꯎꯇꯕꯁꯨ ꯂꯩꯌꯦꯅ. ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨ ꯁꯤ ꯆꯥꯔꯅꯤ. ꯑꯗꯨꯒ ꯑꯉꯥꯡ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯂꯦ. ꯒꯣꯒꯣ. ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯔꯦ. ꯉꯁꯥꯏ ꯂꯣꯏꯔꯦ. ꯏꯟꯖꯥꯡ ꯌꯦꯟꯒ ꯀꯥꯡꯁꯣꯏ ꯊꯣꯡꯉꯝ. ꯌꯦꯟ ꯀꯥꯡꯁꯣꯏꯅꯦ ꯍꯥꯏꯖꯤꯟꯕꯅꯦ ꯑꯩꯁꯨ ꯀꯥꯡꯁꯣꯏ ꯊꯣꯡꯉꯒ. ꯌꯦꯟꯗꯦꯝ ꯀꯥꯡꯁꯣꯏ. ꯆꯥꯗꯣꯏꯅꯦ. ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯀꯅꯥꯅ ꯅꯝꯃꯣ ꯑꯩꯒꯤꯒꯦ ꯈꯨꯄꯥ ꯆꯥꯅꯤ ꯅꯪ. ꯀꯔꯤ? ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯁ꯭ꯀꯨꯜ ꯆꯠꯇꯣꯔꯕꯅꯦꯕ. ꯉꯁꯤ ꯈꯛꯇꯔ ꯆꯠꯇꯣꯏꯁꯦ ꯁꯤꯗꯅꯦ.